Miyang tabiri bu simbo taram na oksari hojik ahan badanga sige maroiba pausing pizari. Lenga no sakot thorangi thabak kaya paikaliba si wan hingliba miyoi kaya su phangan biba pamdi. Democracy ki lasting hainriba assembly the bomb lang sinduna attack sathaba haibusi terrorist ki thawungi hain speaker White Kemsa na high crack. Assembly the bomb lang sinba Manipur People's Army nani haina claim torkli. Haujik makata na pau sandok na pizari. Sengmai kenugi manung sanba awang sengmai lekai da leibi marang tem bembem kobi mapureba leitrabi nupi ama Malilena Bussinga Larabusing Damakta Piba Ration Card Housing Loan State Amadi Central ki Haksel ki Card na Singmusing Amata Fangdri Doctor na Jontis Nare Haina Zenims ki ICU da ahing amal laiduna layang nuraba matung da upai laitabadigi sibang aiduna wana saba pakal ki yum amagi makada sahitlaga mapanda ngai diba masana pi ka hingli hiramasta report ama Ekona lairiba mafam asi awang sekmai awang lekai da leiba moirang them bembem gi yumdani moirang them bembem maha masagi sahi kunthani pangkhakta ngairi jontis na nai haibdagi jenims ta pukhalro matung da layeng bang ngamlaroi hadana masa nupi amadi masa nupa na pudraklaga yum asida lairi Lairiba phifam asida mahaki masanupi thaja amadi mahakpu pokpa elangbom kaina hanbina thengnariba awabsinggi matangda wafam kaya thamlakhi amai hotel khare ya mana khare taw kochen chana tawna yokjar aduga hoje baba cheng cheram no garo mengi ichana phangde hayang phot matamna ji kaigumi wat pa to khomla kane ba mo singum ba ton ta ba ta to ba sidi moira khotpi di mbdi ba Cici hoi ibung sing moina cici hoi ki friend sing na pesa khai ka piraga jenims ta pukhatle ahing amadi le e do pesa ji yam da kar rak pani yam chang doi bunna yum da puthar e lai be cheng je amta phangde akhoina ka si sembi na ba da hai da habani ado hoji pawdi kemta phangde sembi rakte khoi ma ji phabadi yam pha ninge adu bu upai leitre kanam ta ki mateng su phangde ai maru pang sing na na biram jadi akoy mana ngasili risi tu lara moy ai gidi mama khatangare mama sina leitraganda aina kana gale hawni kana ne yungsin bini ai nakan lagi dia koi maje lain ganya kata satre mayam gi mating lautrati asigamba imung asi Manipur da kayamu leramgadagi habsi khut thekpada wargadaba mafam amo ori maramdi nomungi sara tanjaraga hingjaramba bembemna asiguma phibum asida leiraba matungida mahaki imung manungna thenariba awaba asidi tamduna loiba nairoi bembemgi imung manungna thenariba awaba asi Manipur gi mafam atopadaju kayama thenaramgani ISTB ne yawbam ngamdaba mayam amasu leiramgani habisi kakpu yaroida wafamni makhoi damakdadi lenga asina kai tawbigedori miyam tinma mafamda chief minister gi haksegi tengbang अतोपा हक्सेंगी तेंबांग मयाम लैरे हादना लाउदना यागदरिब्रा लेंगा की हॉस्पिटल मयाम अमा लैरिबा डॉक्टर सिंह असिना लनाई प्रैक्टिस तौदना लैरि लेंगा की ओबा ममन होंगबा लायेंग संग असिदना असिगुम लारिबा मयाम असिना चतरगा अतोपा प्राइवेट हॉस्पिटल दा पुबु ngambagi thongnaado leitabana maram oraga siba ngaina yumna pudharaklaga leiba anaba kaya amasu leiri jiban konsangol loinana pokdam jariba ningthamam sanajaw mitai awang chemai awang lekai ISTV news
Amaramda Morangtem Bembem ki layang badamating oinaba Eastern Armed Borders ki proprietor AK Ibom Sana ISTV News ki kuthangda sinarakpa lupali sing tara news staff sing namayum da satuna kusin nakre Eastern Armed Borders ki proprietor AK Ibom Sa ISTV News sandukpa awa ana tarba sing amadi thauna phabu sing da leptana mating pangba miyoini network asigi news program da yaukhiba imung taraga mathoida mahana mating pangkhibaga loinana L Devianna Jenims ki director oringai matamda Manipur ki kachin koya da layang ba ngamdana lerekhiba miyo sing Jenims na lakhutuna layang bada tha khuding sel oina lupa le sing kuntra mating pangkhiba miyoine mahak tanatana lamda masig puksel saraba miyo kayanasu mating pangnaba network asida contact torokpa leptri Lamdam asig sagnaraba film actor RK Somarendro Kaikunasu Marangtem Bembem gi imung manungi awabada mateng oinanaba sana thaknaba seng sak amadi selgi mateng pangkre ningtham thagi ayingbadagi ngakthoknanaba segairaba faklong sing flex na khajin kre RK Somarendro na Bembem gi imung manungi awaba pawasi ISTV gi kuthangda ubadagi mahak masha ngamdrabasu angamba mateng pangba lakpani local gi leideba member amadi pradhan sing na asiguma phibamda leideba imung amabu yengsinbida basi nungaiti haike Democracy ki laisang ni haina riba assembly da ngarang bom lang sinduna attack sathaba haibasi terrorist ki thawong ni haina speaker Wycam sana ngasi assembly complex mamang da wakami pham sathaba da phongdokre assembly ki staff single loinana sathaki wakami pham adu da speaker Wycam sana thodok adu da senaba miyo sing police na thijinbe ki thabak sathariba asina athuba matam na phaba ngangani habi ki thajabalai bom pokhai hankiba aduna haining liba wafam asi karino haiba chap chaba khangde maikai amata degi demand tarokhibasu leiti haike Sangai festival aidna Bharat ki state singdana tana Prithvi ki state mayama lakna foreign delegate mayama lakna sagi Manipur ki Sangai festival sigi aidi mass participation ama lai ngai marak sida asumba bong bumba sagi langjandana pokai halaga kari message pinning ebno haibasi masi aina strongly aina question tawri ngasi miyoiba khunaina shanti pami all human beings peace pama matam sida democracy ki Pagi mandir oriba, temple oriba, sungbai assembly sida bom langjan ba hai basi masi terrorist ki agni masi terrorist ni. Once again I strongly condemn. Police na akan ba pagi tijan hujum lagi thabak chathari aina khanbada athu matam da phagado mali. Misi mina thogan ba yaba thodok sing matung da mukkana thoktana ba security arrangement asi hiana kankhat haningi haina Assembly Employees Welfare Association gi maike degi phongdorokle Tasyak na haibadi nungsira ba isin naw singduna toribasi akhoi da toriba etekla kanada government da toribra anu akhoi da di suguma thongdokte thohaningde tobiganu haina ay mayang mafam da samjamni aidi akhoi office ki manung khakta na tabi da mafan da su akhoi ki security ki akan ma section thong akhoi haning magi akhoi fam so phongdok sari matung da kuda suguma thodok se amon thoktana ba sakagi ma kai da ki su hona bi rekani haibagi akhoi association ma kai thamjari Amaramda ngarang namidang pung mga mini kuntra mangarom chatpa matamda assembly da bom lang sinduna asok apan nanghan kiba aina chingkraba UNLFK Manipur People's Army MP enani haina claim torokte Lobasigi Department of Publicity ki Director M Sakhen ki Cherol Amana Manipur lenga ki assembly campus da duty tariba BSF sentry post da Manipur People's Army na Chathakiba landa aju MP ki tactical unit ki special team amana grenade lang sinduna chathakibani Laibak Tibadi Ngarangi Landa Aduda Sokpan and Kibus Singi Manunda Isili now Weba Assembly Security Services Ki Personnel Ani Nambol Sabal Lekai Digi Maiba Manoranjan Apopa Mani Amadi Yambem Zoni Apopa Manglemba Charang Pat Maya Lekai Yau Kiba Sida UNLF Amadi MP Ena Tamoy Sokna Nungaitaba Fongdok Play India amadi lengak asibu ngak senanaba thamniba Indian Force ki mathakta leptana lalong satakhigani maram aduna muscle oiba stealth force ki makhada thabak toriba police commando Manipur Rifles amadi IRB ki personal singna duty tauba pathaba operation chatpada Indian Force ke lanmi sindagi lapna leibiduna asok apan nangdana bahona biyu haina UNLF na appeal tauri Sangai Festival gi mangwena security na mafam kaya da hana digi hena section tharang lokhatuna festival asida pamdaba thogdok thoktana ba akan ba mawda thabak paikalakli Besuba district police na su masing yamlaba district asigi commando amadi nifuni choi suba Assam Rifles ka punna ngasi ayupung mga makhai digi pung taret makhai phawba karang village ta ti bahum gi thabak sathakre nupi yauna miyoi sani hena amamam ta oina verification sathaki mipa mipundi yaukhide
Imphal District Police na sungasi ayu Masalema Office mayadigi Mahabali area faba combing operation satakre nupi yaw na punna miyoi sahum hena verification sataki makataba verification gidamak nupi taret amadi nupa taraka taruk Porongpat Police Station da sinakre. Imphal West District Police na Lampel Police Station ge manung sanba samusang manakta combing operation satakre Imphal West District Police ke additional SP operation Krishna Tombi OC Lampel Police Station na lusingba police team na samusang manakta ge sana lerektige nak yata leiba nupa sing amam tu oina saktak se sing sektoki masaga saktak se yarum daba miyoi mapan makata na verification gi damak police station da puki saktak se yawa mapalam digi thabak suba lakwa miyoi marige saktak se makata na verification lokhat ki Community Hall Sabagi Lam Sayed Nabagi Wahok Dalam Sang Kendrigi MLA S. Rajan Gisko na Sangmai Sadul Kas Development Committee gi Assistant General Secretary Oibamiyoy Ama Purai Haiba Wahok Dagi Ngasi Numit Yung Ba Aduwai Dagi National Highway Tingjana Kongjang Sangsin Kre Kudak Dagi Lambi Tingjana Sangsin Kiba Kongjang Aduna Lambi Asida Lakiba Masing Yalba Gari Amadi Passenger Gari Sing Panduna Numit Taba Fawba Lainaki Panduna Laikiba Sing Adugi Manungda Lamlong Higher Secondary School gi excursion Chalawa Nupi Masa Kaya Amasu Yawbudagi Imung Manung Mi Paina ba Paunaki Taudo Asigi Matang da ISTV News da Pamba Pauge Matung Ina Ngasi Ayuk Lamsang Kendra gi Manung Sana Awang Lekin Tabi Sanjipuda Community Hall Amasana Bagi Damak MLA na Masaya na Lakchuna Yengsin K Community Hall Sagadori Bama Famadu Lamsang Kendra Singi Haiduna Mare Yetnaki Makata na Ningai Sangdana Rapudigi Sangmai Sadul Kas Development Committee gi Assistant General Secretary Laimayum Dhana MLA gi Squad Party Amadi Lamdam Adugi Miyam na Phubaga Lwedena Namduna Lale Hahen Ki Hari Pawadu Tabadigi Khosaw na Sengmai gi Miyam na Sengmai Bazadigi Hogduna Asat Au Sing Tingmadagi Lambi Asida Lakwa Miyo Singda Nimidagi Matam Phaba Awaba Khangnaki Soglaba Syam Masana Thodok Adu Kaidagi Thokibana Habigi Matang da Masa Khaina Wafum Kaya Phungdoki Anil demarcation tawgraba lamjibu moina committee hon sage da haikpati akhone yaroi habite yenabadagi sumaidawta khara lawba khongmada tawnati mana score tawrga akhoi assistant secretary yam thina phubire maramaduna mana akhoi sumai bazada la le hajita targati akhoi na kaidonungda cm na so action lokata targati akhoi gi ban nungna chingma makha chategini loina loina sandipur lekaina so sumai da lal sumai bazada la le hajita targati akhoi makha ta action lokakini Kongjang Sangsin Kiba Asibulu Singliba Sangmai Sadul Kas Development Committee gi General Secretary Syam Khwairak Pumna MLA Masa Laktuna Sangmai gi Miyam da Sengdok Triba Phaba Kongjang Sangsin gani Haibaga Loidena Thodok Asigi Matang da Pen da Phongdoroki Lakin devi sita sabio Sangmai sita sabiga no hai armana demigration tause sara du most welcome ne demigration to bagi akhoi hanasu tawre adu amuk tause harsu ai kaide haibana singba hai adu da moina tanara fur kore Rims ke Jubilee Hall the Nimit Humni Chataga da Kuntra Matisuba North Eastern Otorino Ringologist ke conference among Sidigi Hogdokre Ngasi Hogdokiba Tharmadu Deputy Chief Minister Y Joy Kumar Rims ke Director Professor A Santa Medical Superintendent Professor C.S. Arun Kumar Amadi North Eastern Branch Association of Otorino Ringologist ke of India Manipur branch ke President Dr. R.K. Devazina Sarukya ke Rims Hospital ke Department of Otorino Ringologist ke Department Sinduna Pangthokiba Tharam aduda Deputy Chief Minister Y Joy Kumar na ngasi pangtholiba conference asina Dr. Singhi Marakta knowledge pinaba makoi ge layang pathapta sauna mateng oigani haiki This conference over these 3 days the opportunities will be there. I request that everyone without reservation come and share your experience and your knowledge, your expertise, so that others can also can benefit from your experience. Lakiba December ke tang kun Mathoida Palace Compound leba Maharaj Sandrakiti Auditorium da Miss Manipuri Singintara ga Nipan Pangthol ga ni Hairi Hiramasi ga Mari Rena PPCM ga office Pangthok yo pau gi mifam amata Pangthoko deriba Miss Manipur ge advisors su ODB Kangla Mai ge President Y Ladik Laimana Singintara ga Tarukta Manipur ge Ima Singge Loop kaya ga Miss Manipur Pangthoko deriba Miss Manipur Organization asiga yaniki ba matung ina handak sahi ge su Miss Manipur Pangthokane contest achida saruk yaribi contestant singna magi furup
की फिजेट सेटगदबनी माना मखाताना यानकी बसलना कांगलोन गाना ऑर्गेनाइजेशन असिना होनगदबनी मणिपुर पांगथोप मिस मणिपुर की मकोक तारकपा मियोइदा नेशनल की थाकता पांगथोप मिस कंटेस्ट महापु थागदबनी ममांगदा मपा लमगे नुपी अमबु मणिपुर की महु सिंधुना सरुक याहनखिबा हाइबसुई लमदम असि के ख्वाइदि के लाइबक थिबनी हाइके Sana pathap su ngak na Manipuri amagi furuki izat ngak na saliba tangkul loire tangkul ki pije sepiu kabui ki pije sepiu mai tai ki ekhoi ki muslim ki pije sepiu ko ki sepiu khoki ki pije sepiu ganda ai ki furuki saktam ngak na ba khona biu haiba se Miss Manipur da yawga do riba sing da tamda lai riba furuk khuding mak ta su ima singna ekhoi ki furupti ekhoi ki pije na अखोई सक्साना अखोई लमचना अखोई पुरुकी मदुदा ख्वाइदगी फजरकपदुना मिस मणिपुर ताबियो हाइबा ताबिरकांदा मणिपुर मपांदा थाबिबदा अदुगी पुरुपता मिस मणिपुर सिगी पुरुपतगी थाबियो सही तरे लोम फंक्शन तरुद्रबा ट्रैफिक लाइट सिस्टम इम्फाल मनुंगे ट्रैफिक जंक्शन खरदा नहाउना फंक्शन तब उरे मियामदा ट्रैफिक लाइट के अवेयरनेस वापी खुदम खरसु उरे सही सी संगाई फेस्टिवल मांगोय ना लेंगा आसिन होदोकिबा ट्रैफिक लाइट सिस्टम नमित खनि ममांगदि चनबा हौरे हौजिक मरु ओइना इफाल गी तोंगा तोंगा मफम सिंगदा ट्रैफिक पॉइंट सिंगदा ट्रैफिक लाइट सिस्टम मचि चनबा हौबगा लोइना हौजिक मियामना थेंगनरिबा खुदुंसादबा सिंग कया अमसु मायोगनरि मरु ओइना ट्रैफिक लाइट सिस्टम असि अवेयरनेस ओइ बवाट पनरा नत्रगा करिगुम खुदुंसादम खरम मरम ओइरगा हौजिक ट्रैफिक लाइट सिस्टम असि कंट्रोल तौनबा होनाबदा ट्रैफिक पुलिस मरु ओइना खुदुंसादबा कया थेंगनरि ट्रैफिक लाइट सिस्टम की खुदोंचाबा सिमियाम लौबिदुना लंबी चटपदा असोक अपन नंगदनबा अमसुंग चलिबसिंग असिदसु खुदोंचादबा कया थेंगनरिबा असि होहननबगी दमकता मसि खुदोंचाबा असि लौबगी मरु ओइबसु लई खुदोंचादबसिंग असि सेनेनबा होनबदा ट्रैफिक मेन सिंगी माकैदगिसु याम कन होनबा असु उरी मरु ओइना ट्रैफिक मेन सिंगी अवाटपा अमसुंग मियामगी भाब तादबसिंग असि अवेयरनेस अमगी तंगाई फदबसु लई हाइबा सिस्टम असि मफुंग फाना मियामना इल्लबदी लंबी चटपदा थेंगनरिबा खुदोंथिबा थोगदोक अमसुंग मियामना थेंगनरिबा ट्रैफिक जाम असि जु हंथानबगा लोइनाना लंबी चटपदा जु खुदोंचाबा ओइबा ngamgani हाइबगी थाजबा लई वीडियो जर्नलिस्ट अबोइगे लोइना पाउदमजरिबा माइकल जियोनाम ISTV न्यूज कांगला वेस्टर्न गेट हौखिबा तांग मरीदा वाइथौ सिरुदा लुहोंगफम अमदा साक सारुबदा मियोय कया अना एक यावखिबा दुगी मतंगदा फूड सेफ्टी गे डेजिग्नेटेड ऑफिसर फूड सेफ्टी एंड स्टैंडर्ड इंफॉर्मेशन Wing, State Medical Officer Complex Imphal East Sinrangasi, Awareness Program Ama Health Services Come, Additional Food Safety, Commissioner Lampel Pangchokre, Tharamaduda Health Services Ki Director Dr. K. Razo, Medical Officer in SAS Dr. Hemantayana Marile Naba, Official Kiana Saruk Yaki. Dr. Razo na Miyam na Saba Takpa Matamda Luna na Saba Amadi Cheksina, Yangsinama Toktai, Jinganingai Oba Posak Yarabadi Manak Nakpa PIC Subcenter Natragana Asasing the Pau PBO Haiki. करीम सिंह मोहम्मद थोदोम थोक तारगदी अखोई लमदबु कोलिबा अखोई मेडिकल टीम हाइबदी ख्वाइदी नप सेंटर अमदी लेरमनी प्राइमरी हेल्थ सेंटर बु अरसु सब सेंटर बु अरबसु अदगी अखोई दिसो हसाम बु अरबसु अदगी ख्वाइदी लोअर लेवल हारगा असाबु अरबसु कोई याम थुनो पाउ पिबिरगा मथंग मथंग पाउ फाउंडर को अखोई डायरेक्टर लेवल फूड सेफ्टी की डिस्ट्रिक्ट की लेवल बाबा कोई खंगननबा पाउ जे पिबिरगा कोई एक्टिवेट तौरगा याम थुना पाक्सना तौद्रिङैदा कंट्रोल तौमिनसी मसिमतंग मयाम थाव यावबि National Highway Infrastructure Development Corporation Limited, Ministries of Road Transport and Highway, Government of Indiana, Corporate Social Responsibility ki makhada Unfolding Lands of Safety and Health in Highway of India Habitimda Sandil da Free Health Camp Ama Pangchokre, Sandil ge Zafo Kathil da Leba Indoor Stadium da Pangchokiba Thoram Aduda, Sandil ge ADC Zingan Komba, National Highway Infrastructure Development Corporation Limited Imphal Branch के Project Manager O Sarbanjit, से Medical Officer Sandel Dr. Sartani Sarbam Amadi, Civil Society के आगे लुसिंग सिंह सरुप याके थरमगा मरी लेना Sandel द लेबा Orphan Home Little Drops Life ता साना थकनबा पोलम सिंह यावना अंगांग सिंह महई मसिंग तमनबा बॉय कोलम सिंह सुखुसन नके National Highway Infrastructure Development Corporation Limited Imphal Branch के Project Managers O Sarbanjitna, Ministries of Road and Transport, Government of Indiana, Corporate Social Responsibility की मखादा भारत के तोंगान बा स्टेट सिंगे डिस्ट्रिक्ट सामगा तरा तरेत खनगत पदा मणिपुर की ओइना सांदेल डिस्ट्रिक्ट असि यारुपने
Ministry ki instruction ki matung ina district asid lairiba miyo sing masamu ufana lainaba amadi kana lejadra sing na mating pang na ba khangalakpadagi ngasi ki program asi pangthokpani haike. Manipur Universities of Technology Tayal Patki MIT Week ngasi Institute asigi campus loisin grey thoramadu MU ki Administrator Jarnal Singh MIT ke Principal Insas RK Hema Kumar MIT Week ke Convener and Basanta Susarup Yaki Week asigi manung da pangthok ki ba sana khona ba yaw na makhal mathel ki sangdam nabada mako mathang tarab sing da mana matum sing yan thoki MU ki Administrator Jarnal Singh na MIT osi hena mapung phaba Engineering Institute ama oina ba anova branch sing hangduk lagani Institute asige sakwa thorangi thawak paiket naba thorang leire haiki. District Health Society Family Welfare Services Infal East na sinduna Healthy Baby So CMO Office porong patapang chokre thoramadu DC Infal East ki LC Chennai Leima Angom CMO Infal East Dr. K S Indra District As Control Officer Infal East Dr. N Romita Susarup Yake Kanglu Ahum Tok na Kaidok na Pangchok ki Masamu Papasangdam na aduda mako matang tarabasing na mana matum sing yan toke District asidi khangalaba angang ahum state level ki sangdam na sarup yagani District Health Society Kaksing Nasu District Thaki Angang Singe Masamu Phabas Sangdam Naba CMO Kaksingi Conference Holda Pangchokre Thoram Aduda District Family Welfare Officer Dr. N Roma District TV Officer Dr. K I Saitaba CIC Kaksingi MO Insas Dr. Y Bizenta Susarup Yake Punna Angang Kuntragani Toina Tonga Kanglup Ahumda Sangdam Naki Kangalaba Angang Singna Steke Thakta Pangchokpa Sangdam Nabda Sarup Yagani District Health Society Tamelong Nasu Angang Singmasamu Fana Matanabagi District Hospital Ragalong the Pangchoki Thoram Aduda DC Ravinder ADC Tamelong Sarles CMO Dr. Zambo Golmai Sarup Yake Punna Angang Humpugani Pana Sangdam Naba Aduda Sarup Yake District Health Society Jiribam Nasu Angang Singimasamu Pabasangdam Nabagi Thoram PW The Guest House Ziribam the Pangchoki, Thoram Aduda DC Robert Katrimayum CMO Dr. E. Okendro CDPO or Rasesori Susarup Yake. Sangai Festival Sarukam Oina Mamang Sahidi Satadana Lakwa Kunung Festival Sahi Asida Saktuan Bagalwinana Tang kun homdodi kun mga fawaluwang sama matay da di giving tree na sinduna pangtulaga ni Hairi Manipur Press Club pangtula paugi mi from Amada Sangay Kunung Festival singin talaga ni Fan Festival Director Mangang Sana Mayang Lambam na handik ke festival sidalong suplom dige sanglagpa itil na mangsilaklaba lamdam asige saksa yutak sana kona ba isay amadi sinpam uina painira mathabak sing na honana yokan na ba miyam du uhan magalwina na hogolak liba na house singda takwi tamba bigi thabak satagani Andro Maring amadi kaksingi oiba nat ke sanabi sing nimit humni asida miyam du uhan gani masigi mathakta ariba matamgi polam utpagalwina na maming daraba saisak sing na ariba isay sing hogolak liba midol da sinaram bigi thalam sa pangchokani hairi Tasik Talagani Toy Ginamidang Pung Taret Makai Tarak Aduway the Bisnam Police the Sangi Manung Sanma Tidim Lambige Topok Pit Junior High School Mapat Sakang Daba Gari Amana Ningtakong Wat number Nipan Digi Quarapum Somorjit Kabami Ama Tom Lambadigi Lake Kitabada Ngasi Papa Bisnam Police na Langalang Ziputopang Gamdana Lady Nimitarani Fabagi Manung da Marila Nabas Namisi Asigi Matang the Asema Putopang Gamdrabadi Kongjang Sangsilagani Hana J. Asige Convener RK Rovi Kanchana Fongdokle Ningtokong Awang Kuno Community Holder Pangto Paugimi from Amada Mahana Makatana Numit Humni Suraba Pawa Bisnamur Police na Asengba Marima Kong Ticket Pigi Mahuta Media the Sarana Pau Hapsilakwa Libak Tibani Nimitarani Fabagi Manung da JAC na Taliba Dimanasi Pitok Trabadi Kongjang Sangsinaba Sem Sare Haike Laikidaba Somorjiki Mayamba Ki Ice Somena Todok Asil Seneriba Mue Fagatuna Aingi Bacharak Lakutpaga Ludena Manang no Pagale Horiba Bigliba Angang Amadi Imung Manungi Garitoba Yabagi Haibudisu Yangsen Bio Haike Police team again is commission local Pinava, Haja Kananzari, although you know, according to Kaniba, evidence crisis of police in Nazage, listen so Angamata Tona View, Haina, Mayama Moina, Mayama from the Pogenzari. Tourism Director W. Ibohal na ngasi mahaki office member da sangai library cover website tama hangdokre Director W. Ibohal na miyam sangai festival yengma lakpa matamda yum da laiba isada kanadraba aduga atopa mi da kanagada balari sing pubirektuna sangai library da kusin nabiu haina fongdolakle Bisnupuri ki sanglaga None Forest Division ki manung sana laiba laimatron
Reserve Forest area digi nung kotla matata truck ani JCB ama yauna mioi tara DFO none Napoleon Roman lusing makambu amana fare ngasi Bisnupur Forest Division ge DFO Ganesh RO none L Birmangol amadi RO Bisnupur L S Santi Kumar ga loinana apun team amana patrolling chatpada nung lauthok lambadagi phagat khibani makoi ge mathakta file oina lupa listing tara thien manatraga makoi ne season naba gari sing government ke lanchum oina loksin manatraga chai taruk thigi tadana kasum sanga thamba ek sing panba yabage haibadu yangsilagani haidi Navrat Manipur ke makada ke VK Thawal Agriculture Department na Thawal amadi Kaksing district ta leidiba khangat laba lomi singa lau khangona ba khulai yen thopagi thoram ke VK Thawal ga office ta pangthokre thoram aju da Agriculture Director PS Rajendra Wangbal Rights Research Center ge ke Sanaton Sarma ke VK Thawal ge head Dr Jimarani Sarang Chemasaruk Yaki Director PS Rajendra na ngasi yenthok liba khulai sing asina Farmers Club ki manung da leidiba lomi sing da kana ba piragani pothok hena puthopang ngamna ba lomi sing na department ki akhang ay singa hanata na biyu haiki Nomagi aba bamboo artisan to meet ama JIS lab DFO complex Bisnupur pangthokre Bisnupur Forest Division asina pangthokiba thoram aduda DFO Bisnupur and Ganesh RO Range Officer ke Ratan Kumar Saruk Yaki Export Promotion Council for Handicrafts ke designer Maibam Surzabalana resource person oina wangang ke Jiribam ke district amo ebigi laifam thokpa masak sing suna lahin binaba North East India Development Party Jiribam district committee na organize government ke puning singsili Jiribam ki bawparada Labour Party asiga office ta pangthopa pawgi mifam amada party asige district president KS Haridas vice president Ahmad Sazbam general secretary M Priyo Kumar na wafam masifang dokibane district asigi haksel thaganaba ising mahima sing amadi lambi thongi phim phatri award apa sing asida hauzik paleba BJP nelu sing mulengak asina ahenna mi yang sangbio hiramasiga mari lenana haukiba September 8 da chief minister da memorandum pisinun taksin naba laikre adubu ngasi faba respond amata pirak ba laitri hairi Kangsup siru khulgi pari tara henba lokpham sing handak phau Lau Panba Ngamdabana Kunzao Singh Awab Mayok Nare Kangsup Siru Khulgi Chairman TR Jacob na Lau Lokpa Yadan Laidibam Lokpam Singh Asigi Damakta Mari Lenaba Department na Kai Toba Yabagi Amadi Awa Anataraba Lau Mapu Singi Damakta Lenga Ki Maike Digi Mateng Pangbiu Haina Fongdorakli Yaragadi Koi Kumsi se ikang thoklaba Lau Pari Tramuk se Maru Marang Pangdana Leirabani Namasi Hoyi Paliba BJP Sarkar Asina Koi Kangsup Siru Sibo Mijing Tabiu Amaramda housing lau lokpa haunaraba matamas labukta charu mai thabagi thabak tawbigi nung haina Lamding Educated Welfare Association na thadropa serol amana khangalakli labukta charu mai thabasna atopa thangnari ba lokpam singda paiduna thamle phawbai singda mai sakpa yabagi akiba lei mamang sahidasu phawbai kaya mai sakhibagi nungai taba thodok kaya thokre haiki housing pawgi makta ateno break amalaminasi L Sweets and Savours ki ahaw atumna adongi special occasion ki mathel ama ohenbiu Nauna luhonggadoriba couple singi customized haizingpot ki package amadi wedding cakes phangbiragani. L Sweets and Savours ke Sampa Junction near Pongafam office opposite Sisipur parking. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Chahi tarani pan mapung phana iramdam asigi yumthong khuding leptana seba tawjarakli sangai teng yansinaba polam yaudana puthok chabani sangai teng aranba papokanda tawjade sangai teng puthok chariba teng na sakhini season abiyu sangai teng loinana ahanba oina iramdam asida khudol tamjari
Sangai Privacy Profiles. Vinasa Coaching Center, the best and only trusted coaching center in Imphal. Penicia Coaching Center gi oja singna exam gi sem saba matamda support tawbiki amasung mating yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Penicia singna amata ngaraba coaching center ni. Miyamna center sida thajaba thambi. Do Bold, W Square Bold, deodorant body spray. All day fresh fragrance. W Square, why wait? Eastern Motors free service camp on 17 and 19 November 2018. Venue Eastern Motors Senapati opposite ADC office. Maruti Suzuki winter free checkup camp. Available facilities: periodic maintenance service with major area checkup, free inspection, washing and cleaning, attractive discounts on PMS, accessories and fitment, health checkup of car, used car evaluation and booking facilities for new cars available. Break it tungda makataba pau pizari. Niti Ayog ki makada Atal Innovation Missing Sarukamu Oina Bisnabo District ki Oina su Atal Tin Caring Laboratory ama LCM High School da MP Dr. T Mainana Hang Dokre. Thoramadu da School ki Principal ki S Rajendro, Edulite India ki Director Thoksum Sanju, Morang Kendra ki MLA Oramba M Prithibira su Saruk Yaki, Tharum ki Sarukamu Oina School ki Mahiro Singi Science Exhibition ama su Pangtoki. MP Dr. T Mainana ngasi hangdo leba Laboratory asina Mahiro Singi sauna kana bapiragani haiki. Sophia English School Thawal ki sahi ki angang singi extra curriculum ki sarukam oina saknaraba miyo singa mahiro singa wali watai sanabagi thoram ngasi pangchokre ngasi ki thoram aju da OC Thawal Sudhir artist Boniam Govindas Thawal Hospital ki Dr. Git Dr. Ramanand su saruk yakhe Laisang Hidden Protection and Development Authority na Kiamgai Pal Ahan bi Kansipur Satharak de Balaisang Hidden Festival kam Expo ki manung sana ngasi Manipuri Lol ke Ayiba Singh Sading Sadin Nabiki Thoram Ama Pangchokre Thoram Adu the Saita Academy Award Ragula Sang Themna Thorumapu Oduna Sagnaraba Ayiba Ayibi Kayana Sading Pathoke Bisnabo District ki manung sanba Naso Khat Laikai Dige Pungjom Bam Rom Doren Kawami Ama Haukiba Tang Mapan Digi Mayum Digi Tokiba Digi Ngasi Fawa Thiba Khangdre Haide Mahakpu Phangana Bahona Bada Miyam Amadi Marilena Basingna Mateng Pangbiyo Haina Yumbirel Kut Klauki Secretary Lasam Dorena Fongdorakle Gumba Dorenchina Smine to the Mapum Kangdana like Vataraga, Prasana Tenaga, Wabasi can be the Haraga, Amati, Yum Manungi Awabsi can be the Haraga, Dorenchiki Langalan, Pangana Begidama, Honabio, Hadna, Yumbren Kut Club Kim Maigi Degi, and the Secretary Amona, Ashila, Mediagi, should now sing from the show, Hanganjari. Manipur Sangai Festival is in Taraga Nipan ki Sarukamo Oina Lakreba November Kungani Chodegi, Kungamanga Faba Manipur da Ahan Boina Zafan ki Indigenous Game, Sumo Wrestling Masana Utkadoriba Mapam Kumalang Park Indoor Stadium ki Akwebada Amoda Kai Sinopike Thoram Ama Salai Holdings Private Limited Sagol Bantera Lakrapam Laikai na Sinjuna Pangchokre. Hiyanglam Kendra ki Fee Service Singda Lenga na Piba Pisa Kon Singh Yantokre Ngasiki Thoramadu da Hiyanglam Kendra ki MLA Dr. Radhasam Yumnam District Handloom and Textile Office Kaksingi Project Manager L Modhusu Saruk Yakhi Sumang Rada Saibon Sabahaina Miyam na Kanglakiba Ice Pitambarna Lakidabada Manipur State Sumang Ela Council Ngasi Lakidrabagi Mafam da Southern Delikat Kre Laren Zamaya Leka de Labor Mahaki Yum the Pangto Kiba Thorum Aduda Council ki President Purnima Silaima Advisor Naba Warepa Advisor Tarpan Lifetime President P. Gunas and the Saramana Singman Saruk Yakhi Zenims Complex Munung the Pamba Benders in the October Yaning the Bafong Doctor Ngasi Wakani from Satakre Popam Pambi Nupi Amana Zenims ki Director na Tok Paserol Amana Tha Sige Taramadi the Pirak Laga Sayol Anigi Manung the Ladyba Processing Doctor Natrabdi Tangtra Tok Agani Habiki Matu and Doctor Hanki Matam Yodinga Doctor Hanba Yaning Day Hospital si Hek Lerapodigi Nomagasara Tanduna Popam Pamduna Lakibane Governmenta Mapam Saba Ama Yengbiduna Port Yompam PBU Haiki When Huzi Pamzarisina Akui Hostanziga Hek Sangaba de Pamzarakba Akui Ariba Mima Yamama Yauri like the Larang Actani Ado Loktok Vigita Agazo Kugi Mapamza Mapama Masakana Sinbiraga Quileta Lara Mayamzi Nabalambi PBU Senior Queen Hygienic Isina
Government aided college Mari, Skula Women College, Waikomani Girls College, Southeast Manipur College, Amadi More College, Government Ki Bapung Phaba College, Ohelu Haiba Dabida, College Mari Asige Teacher Association Sandel District Ki, Komna Thabidi Labor Southeast Manipur College, the Wakami Phamsa Chakre. Saliba November Tasigi Manung the government na Thazaba Pidrapadi Maka Taba Konjang Sanction Geni Haina Cook Ordinator Sanoi Moses Nataram na Fongdokli. 7% नेक एग्रीडेटेड ओइरबा कॉलेज ngakni सरकार की स्लोगन मतुंग इना बेटी बचाओ बेटी पढ़ाओ हाइबा अमदी गो टू हिल्स हाइबा स्लोगन अनि से अखोइना कन्ना अचेत पथाजबा अखोइना थमे Kadana Sindana Maya Kabachin Sagna, Mairi Kunai the Piva Saiting Habi Hiramasida, Academic Awareness Campaign Ama Kontozum the Labor Free Progress Academy the Pangchokre, Thoram Aduda Academy of Sige Principal L. Indra Kumar, Kadagi President Insas Hizam Priyo Kumar, Vice President Kontozum Ombi Radhi Sarup Yaki, Kadagi Secretary Finance Gitsandra Mangang Amasung Vice President Ing Tozum, Dorena Resource Person Oike. ICAR KVK Tamilong Sinuna Rabi Crops Campaign Galwinana Input Injection Program Ama Kopungi Thana Long the Pangchokre, Thoram Aduda Trainee Nifug Mangara Masarup Yaki. Manipur State Cooperative Union Lampial Amasung District Cooperative Officer Sursan Punas Sinuna, Humpugamanga Suba All India Cooperative Sayul Thoram Sursan Purge B, Bangnam Community Hall the Pangchokre, Thoram Aduda SDO Sursanpur, Thangboy Gangte, Manipur State Cooperative Union Ge President L. Tompisa, Vice President Zina Posombam, Vice President Hill Ngangkongam Hokip Saruk Yaki. Voluntary Blood Donation Awareness Campaign Come Blood Donation Game Ama More Police Ki IB the Pang Thokre, State Blood Cell Amadi, National Health Mission Manipur Ki, sponsor Maka the Department of Transfusions, Medicine, Rim Samasung, Blood Bank and Transfusion Unit, Thawal District Hospital, Gurkha Samas, NMCM, IHDC, Tamil Sangam, Maite Council, More, Akotom, Amadi, Ternopal District Police, Napun, Sinna Pangto Kiba Thoram Aduda, More Police Ki Additional SP Robinson Yauna, Atai Police Personnel, Assam Rifles, Amadi Civil Society, Onasan Singi, Lusimos in the EPK, Transfusion Medicine, Rimski, Dr. A. Birendrana, Voluntary Blood Donation, Asi Yamnamatok Tare, Blood Donation, Movement, Hanganaba Manipur, Sinmatung Namakata, Blood Donation, Movement Asisataki Kani Haidi. All Manipur Muslim Student Organization Sinduna Organization Asigi Ahanba President Oramba MD Hanif Sahana Laikadaba Sahitraga Matway Suropugi Ningsing Thoram Thawal District Irong the Leba Irong Highest Madrasa the Pangchokre Thoram Aduda Wabai Kendrigi MLA MD Fazul Rahim Thawal District Adiksa Haina Begum Kwakcha Municipal Council Chairperson Maheruddin Maibam Ushiwa Zilla Parishad Member Farguddin Amadi Tongan Tonganba Civil Society Organization Singi Lusingbo Singsu Saruk Yaki. Hauzi makata nga sige sana bagi pau amuk lobisi. Nga sige sana bagi pau da Delhi ki Indira Gandhi National Stadium da hauzi sa thari batara Suba International Women Boxing Championship ki 60 kg weight Manipur ki international boxer Saritana, Switzerland ki boxer Burger Sandra Dainabo Point, Marisnoda Mighty Pidana quarter final sangkre. Thailand lagliba tangkun ki mga dikun ngatare fa pangthok ko riba Asian Cup jitkune jo championship sing taraga nipan da India ge miyoi taraga ni thoi khangat pada Manipur gi arubam tennis maitai khalakle arubam tennis hana world champion Asian champion amadi national thakta hana gold medal kaya lawrakraba sanaroini mahak oripok polem lekai de leba arubam bimol maitai amadi arubam ombi ganitagi masanupani hauzik heritage convent school da class 8 tamniba mahiroini. Manipur Technical University Ahanda Sports Meet ngasidagi Tagel Pata Leba Sai Complex ta Hokre Nimit Marini Subna Sataga ba Sports Meet Haudupugi Thoram Aduda University Asigi Vice Chancellor L Tombi Government Polytechnic Imphal Gi Principal RK Nando Susaruk Yaki RK Nandona Sports Meet Asina Mairu Singh da Thaksikasi Lehenbaga Luenana Anoba Inot Ama Pibangam Lagani Haiki Sangai Festival Sarukam Oina Bemra Kunga Manga Amasung Kunga Tarukta Myanmar Gay Nupi ki football exhibition match ta Manipur A amasung Manipur B gi mau sinanaba sanuroi nifu gi maming amfana lau chokre khangelaba sanuroi sing thasi ki tang traga mapan gi ayuki pung nipan makai taba matamda kumalapak artificial turf ground report tarona ba khangalakli
Orissa December Kunga Taruk Tapakoko All India Inter University Archery Man and Women Championship Manipur University ki Mahu Sinanaba Sanuri Singh Maming Lauk Chokre Kangalaba Sanuri Singna Dr. Kamal Indoor Hall da November Kunga Nichoi ge Ayuki Pungtra Mathoida reporter Navakangalakre Tata Trust na more degi angang sanaroi yangkai khanget na ba ngasi ayupung tarit lom taba matam da more ward number 7 da leba Eastern Science School ge ground da sanaroi khanmi ge trial camp ama pangchokre sai taruk te ge trago humde fabu ge manung da leba sanaroi yangkai khan ge camp adu da Tata Trust ki makha da Devon Memorial Football Club more na thaudang lodna pangchoki bani football trial camp hodope ge thorom da Maite Council more ge Vice President L Tomba Devon Memorial Football Club ki founder Sorok Khaibam Zone amadi Football Academy ge coach S Romesh Tamaru Mio Singh wena saruk Yaki. Jeribam Higher Secondary School ground the Sathariba district level under 17 boys football tournament in Sisana Kiba Ahanda Master PSG Kalinagarna Gilgal YC Bo Gol Anisnoda Choikre Anisaba Mesta Dolakal FC na BISL Sibo Gol Manga Marida Choikre November kunga mga dagi na Thailand na pangchoko diriba ahum suba Asian Cup zit kune joda championship ta saruk yanam gi damagta sanabam daina arubam tennis maitoi amasung CIS ningchem khalakle technical official oina Dr. Marangchem ibom sa saruk yagani hairi Manipur University Inter-College Judo Man and Women Tournament Prabhapati College Mayang Imphal na yumbu odinang asidagi haukre tournament asida college taret amasung Manipur University na saruk yari hauji baka taba tongan mas hanabagi pau amok ningthausam boyai dagi phangbigani Manipurna gold tara silver ahom bronze taru amadi point Manipur tara tret phangtuna sahi tramri amadi tara tret makhagi nupa masa amadi nupi masagi humpu mari suba National School Games fencing gi overall champion oikre School Games Federation of India gi meng makhada Manipur Sarkar gi Department of Youth Affairs and Sports na sinduna tha sigi tang tara humdoi digi state amadi unit tara mapan gi nupa masa amadi nupi masa fencer satret kuntrana saruk yaduna Khomalampak Sports Complex ki indoor stadium na satarakiba sahi tramri amadi tara tret makhagi nupa masa amadi nupi masa gi humpu mari suba National School Games fencing ngasi loisen khre Loisen bagi thoramda Manipur Sarkar gi Department of Youth Affairs and Sports ki Director Armstrong Pame Department asigi Joint Director KS Pramoda Department asigi Joint Director L Jayant Kumar amadi School Federation of India gi Observer Sanjoy Gautam na thorama pusing oiki Satharkiba championship asigi ngasi aroibunu biki pangthokiba sahi tramri makhagi nupi masagi foil individual gi pada Manipur gi N Sonia state asigi Valentina na ahan bamadi anisuba taki Gujarat ki Narmala amadi Tamil Nadu gi Amprit na ahumsu position takre sahi tramri makhagi nupa masagi saber individual gi pangthoki badana Gujarat ki Dharamjit Delhi gi Aman Tomal Jammu and Kashmir gi Harshit amadi Punjab ki Gurmanjit na ahan bani subamadi ahum suba takhi sahi tratret makhagi nupa masagi EP individual gi pangthoki badana Madhya Pradesh ki Ankur Punjab ki Ajay Manipur gi O Poiringan bamadi Tamil Nadu gi Arindana ahan bani subamadi ahum su position takre Pangthokiba championship asida Manipurna sahi tramri madi trate makhagi nupa masa madi nupi masa gida gold tara silver ahum bronze taruk punna medal tara mapana madi point Manipur tara tret phangduna overall champion oikhibani sahi tramri makhagi nupa masa madi nupi masa gi Manipurna point yakhai manga phangduna overall champion oikhi Gujarat na point kunmathoi phangduna overall runners up amadi Manipur na point nipu taruk phangduna sahi tramri madi traten makhagi nupa masagi overall champion oikhi amaromda Manipur na point nipuni thoi phangduna sahi traten makhagi nupa masa amadi nupi masagi overall champion oikhi Punjab na point kuntramathoi phangduna overall runners up takhi category asida Manipur gi nupi masa na point yakhimathoi phangduna overall takhre Pangthokiba championship asida Manipurna gold tara silver ahum bronze taro punna medal tara mapan phangduna ahanba Maharashtra na gold mari silver ahum bronze mari punna medal tara matoi phangduna ni suba Punjab na gold mari silver ahum bronze ani punna medal mapal phangduna ahum suba Gujarat na gold ani silver ama bronze taro punna medal mapal phangduna mari suba Jammu and Kashmir na gold ama silver mari bronze taret punna medal taret phangduna manga suba Madhya Pradesh na
Gold ama silver ahum bronze ama punna medal manga phangduna taruk suba Haryana na gold ama silver ani bronze manga punna medal Nepal phangduna tare suba Tamil Nadu na gold ama silver ani bronze taruk punna medal mapal phangduna Nepal suba Chandigarh na silver ama bronze taret punna medal Nepal phangduna mapal suba mari Bihar na silver ama bronze ama punna medal ani phangduna tara so position takhre. Manipur has done a lot, and of course the result is yet to be declared. The overall champion, I don't know which state will win, but I feel proud to see that my state, though it is very small, when I look through the list of the participating states, I do not see even the biggest state, Assam. From the northeastern states, I do not see many names of the northeastern states, but Manipur, however small be it, we have been able to do and we've been able to host this event. So I really want to thank the associations and as well as my department, starting from the 2 joint directors, coaches, and everyone who has been involved for this successful event. Unit mga Impal East, Impal West, Bisnupur A, Bisnupur B amadi Manipur Police Sports Club ki napamasa amadi napimasa sanaroi sa magatarama na sarug yaduna ngasidagi laisang hidden kiangwi Impal East All Manipur Canoeing and Kayaking Association gi miyang makada KYPC kiangwi amadi laisang hidden Canoeing and Kayaking Association sponsor togduna mapal suba Manipur Canoe Sprint Championship haukre haudopagi thoramda Impal Municipal Corporation gi Mayor L. Lokesor, All Manipur Canoeing and Kayaking Association ki President Zotin Waikom, Mapal Super State Canoe Sprint Championship ki Vice Chairman N. Kishan, KYPC Kiangwi ki President N. Sulanjoy amadi atay maruiba miyoy kiyasu saruyaki. Championship asigi ngasi ahubun miki pangtokiba meter lising amagi K1 Junior Boys kiakta Bisnupur Egi A Ibungo K2 gi pangtokiba dasu Bisnupur Egi O Arun Rimsan K4 gi pangtokiba dasu O Arun Rimsan Ice Ibungo amadi A Romena ahan position taki meter lising amagi C1 Junior Boys Keno gi pangtokibada Bisnupur Egi PIS Gyanesor C2 gi pangtokibada PIS Boris amadi Ice Rojit C4 gi pangtokibada su district asigi PIS Boris Rojit Rishikanta amadi Gyanesor na ahanu position taki meter lising amagi K1 Junior Girls Kya ki pangtokibada Bisnupur Egi P Roji K2 gi pangtokibadasu Bisnupur Egi P Roji amadi TIS Lakshmi na ahanba taki meter lising amagi C1 Keno gi pangtokibada Bisnupur Egi El Nehana ahanba position taki Senior Girls ki Keno C1 gi pangtokibadana Bisnupur Egi Ice Bimola C2 gi pangtokibadasu district asigi Romila amadi Yaipabi C4 gi pangtokibadana district asigi Romila Yaipabi Bimola amadi Indira na ahanba position taki Senior Women's K1 Kia ki pangtokibada Bisnupur Egi P Roji K2 gi pangtokibada district asigi O Chanchan amadi KS Lilina ahanu position taki K4 gi pangtokibadasu district asigi Chanchan Lili Yaipabi amadi Nandini na ahanu position takre Manipur Hockey na sinduna tha sige tang tara maridagi Kumal Lampang Sports Complex ki hockey stadium da nupagi team taret amadi nupegi team mari punna team tara mathoi na sarug yaduna sa thariba State 11 Men and Women Open Hockey Championship ki ngasi sanakiba nupi masagi match ta YCCIC kontha ahlupna KISSC khongman bu panjal taruk sinoda maithi piki nupa masagi sanakiba match ta na CO Singjami Wangma Khetri lekaina UYC Kangla Tombi Bupanjan Mapal Sinoda Mighty Pikre. Ahan ba wainam Charlie Singh Memorial Likam Knockout Kendra Wise Kang Tournament King asi sana ki bam match ta kai samthong kendra kangkhut na nambol kendra kangkhut pu mighty pikre Manipur Kang Association gi miyang makhada singjami kangkhut na sinduna mamang thagi tang kunmari degi kangkhut tarahum doina gurmari thongna khaidoktuna singjami kangchang chinga mathakta sathariba tournament asigi ngasi sana ki bam match ta kai samthong kendra kangkhut na nambol kendra kangkhut pu panjan taramanga taramari da mighty pikhibani Hayeng Kangsang asida konthojam kendra kangkhut amadi thongju kendra kangkhut ka sanagani
YMDO hairangoi thongna yumbu ISYD CCL haikruzambu maithibu piduna ahanba Led El Inau Memorial Cash Prize Men's Open Volleyball Tournament ki champion oikhre All Manipur Volleyball Association gi miang makhada Haikruzam Youth Development Club kam library Haikruzam na senduna tha sigi tang taramanga dagi team marina grubani thongna khaidoktuna Haikruzam maning lekai lai kunung lampak ta sathariba tournament asigi ngasi sanaki baroiba match ta YMDO hairangoi thongna ISYD CCL Haikruzam bu set ahum ani kunmathoi kunmanga kunmathoi kuntaruk kunmari taranipal kunmanga madi taramanga tarahumdoi da maithibu piduna champion oikhibani tournament asida YMDO hairangoi thonggi ke inauna best spiker ISYD CCL Haikruzam gi ke Deep Kumar na best setter amadi club asigi L Sunil na best player gi mana takhi Thakasari boyai makhata rangasi oikiba ingasage pau amuk lobise Environment Directorate ki phangki banga si gi oikiba inga samadi nu gi pauda khwaidagi sakiba Celsius degree 38.5 Khwaidagi ingba Celsius degree 9.4 Nuksita yaw ising manigi jang maximum da sada mariputra 3.3 ani minimum da sada 19.ama oiki Ngasigi nong suki bagi sang sino taret millimeter ni Hausi roi chilakpada maruiba pau amuka hanna Lengang na sakot tharangi thabak kaya paikeliba asi wan hingdaba miyoi kaya dasu phangan biba pamli Democracy ki license ni haina liba assembly da bomb lang sinuna attack sa thaba haibusi terrorist ki thawong ni haina speaker White Kemsa na high grade amasung assembly da bomb lang sin kiba Manipur People's Army ni haina claim tawrakli ngasigi damak tadi ISTV na miyam gi damak sanduk tari ba Manipuri pau matang asida loizare mayang tabiri ba mayam puna mapuso amukahna kurumzari